News oina sandokraba tourism maning lekaidagi Irom Echalmacha imungi awabagi wari sandokraba matung ngasisu lepalaitana miyamna mateng pangnarakli ngasisu imung asida Kangleipak news tengbang luf KNTL Manipurna sel oina lupa lising kun amadi Chana thaknaba Cheng hawai na chingba polam kaya miyamna pangbirakwa mateng amadi KNTL Manipur gi member singna angamba puthokna duna ngasi KNTL Manipurna imung asida mateng pangkhare Mateng pang madunga mari lena na KNTL Manipur gi General Secretary Saikom AV Mitay na fongdorakpada lamdam asida lairiba awa ana taraba kaya Tom TV na puthok pirakpadagi miyamda mitna singhanbiri amadi Tom TV na khanganbirakpadagi ngasi fawba KNTL na awa bataraba imung kayada mateng pangtuna lakli amadi KNTL gi khuthangda mateng pangbirakli basing basu thagatpa fongdok rakli amadi makhata nasu KNTL da imung asida mateng pangkhigani hairi koi anabasi ki damakta ngasi Kangleipak news tengbang lop KNTL Manipur na koi Chana thaknaba Cheng hawai amadi koi ki peisha gi oiba mateng koi lupa lising kun amadi Cheng hawai sing mateng pangbalak sabani masidai chan masa gi anabasi ki damakta lamdam se lebiri banuksi jaraba puksen chawraba waisan ka namadi Manipur government su yengsin biraga chan masa gi anabasi mateng pambiyo hadana KNTL me kedigi su kustawjari Amaromda naha kayana punsinduna semba Manipur tengbang lop WhatsApp group asinaso imung asida ngasi Chana thaknaba Cheng hawai na chingba polam kaya mateng panglamkhrei masida natana imung asida na aduna leiriba Echalmacha gi layingbada mateng pangboina selgi mateng su panglamkhi Food Safety Standard of India ki makhada paikhatpa pilot project ama oiriva Eat Right Challenge Thawal District ta makhatana paikhatnabagi matangda District Level Advisory Committee of Food Safety Thawal gi mifama mangasi pangthokre Deputy Commissioner Thawal amasung District Level Advisory Committee of Food Safety Thawal gi Chairman jo oiriva L Bandanana chair lauduna pangthokpa mifama duda